अहानबद मयामबु चेसम नवासना तरामनोक सरी अमदी इकाई खुमनबु उच्चरी ngasi mayamgidamak puduna laksari warisi Japan gini wari asida mapuroibana mahaki loina bigi justice fangnaba kari kari tawki habadu khangba ngamgani hojikti warida amuk mai onselasi video asida angang macha sina mama si nupi amaga khatnabada sire hairi nupi siga mama ga khatnai mama si sire hairi chahi ani khak suriba angang kohena mama yauba yamna tamthiba thodok amakhak thengnarami angang oina asigumba thodok ama thengnaba haibasi kohegi damaktadi yamna laibak thiba amakhakni Japan da thokiba matam kuina sangna loisin mangamdana lairaklaba crime amakhak mamai thangda chahi 16 ki matungda mai pakna solve toba ngamlami miyoi chama henbagi staff police detective forensic expert ki hotnaba amadi maru oina crime asiu solve tawdaba sukya yade haibagi ninghanaba laitana hotnakiba nupa amagi matenga loinana mamai thangda Namiko Takabagi justice phanganba ngamlami Namiko Takababu mahaki mayumaktada chahi ani khak suriba machanupagi mamagmaktada yamna tamthina thangna thinduna hatlambani amasung Namiko ga yamna naksinaba miyoina fawba crime asibu tawmliba miyoy asina aroibada masana yajarakpa asida ngakpa fawrami thajaba ingam ngamlamde mapuroibana Namiko bu hatlamliba miyoysi fangnaba hanba leitana hotnarami makoina leiriba bharagi kasi thodok thokraba matungda leitaba taragasu free da bharagi paisa piduna yumsida mi kana amata laihandana justice fangnaba hotnaki chahi khudingi mahakna cheda mahaki loina bigi information ga loinana miyoy kaya amada yen thokani police ta pigani mahaki loina bigi justice fangdri haibasi makoi mayamda remind tawhali matang sida miyoy kaya amadi asa se kairaga tuminna laikibasu yawi adubu Namiko gi mapuroibadi tuminna laisan khide mapuroibana piriba pressure asina loina bigi justice phangaknabagi achoba lambi ama oiki habasi mayamna uba fanglakani wari sigi in detail se khangnaba sok lising amaga tamapan maudraga mapanda hangatna amuktang chatpagi mathau tari numitsi November gi tang 16 thangju numitni mafamna Japan gi Nagoya hairiba mafam sini unit taruk laiba apartment building amagi apartment number chaniga amada laiba Takaba family se thangju numit ki ayuki breakfast se punna chaminaraga lairi numit sigi ayuk sida local gi real estate office ta thabak toba masagi chahini fum doi suraba Satoru Takaba se thabak chatnabagi sem sabaloi salame Satoru Takaba ga punna table da mahaki loinabi Namiko chahi kuntraga mari aduga makoi anigi chahi ani suraba machanupa kohega punna faminari matai manau anigi chahi si chawakna chahi taraga mathoi mukhetnaba taragasu makoi ani si nungsi chanana nungaiba yumpan punsi amada hingduna lei Satoru Takaba gi damaktadi ani suba luhongba amakhakni adubu ahanba yumban punsida mai pakidaba taragasu Satoru na ninghanna batawdana amuk hanna ani suba nungsi lambi sida khong thangjalakibani Namiko gi angang oiringai punsi yamna nungaina horokpa amkhak oiramde mahakna schooling tawrikanda mapa mama si khainarami amasung mama khakna mahakpu chaunaba yolakhibani Nagoya and Commercial School dagi high school losalaba matungda Namiko na masangamdana lairibi mama gi mateng tawnaba thabak suba haurage haina firep amakhak laurame mapuroibaga thengnadringai mamangda Namiko ahanbada dental clinic amada assistant oina thabak tawrame masugi matung real estate ta amuk thabak tawrame mafam sida Namiko Satoru Takaba ga thengnarame makoi anigi nungsi marisi mai pakladuna 1995 ta nungsi leipul semlame masigi matung ikui kuidana matai manau anigi nungsi raba machanupa amakhak phangjerami hiram khudingmakta matai manau anisi yamna nungaina leirami Namiko yumgi yumburembi ama oina leiduna imung manungi kupnom sing yangsellaga lei adubu family asibu support tawnabagi damak mapuroibadi chayol amada numit tarukni thabak suraga leirami makoi anigi chahi ani suraba machanupa kohesi Namiko gidi pumnamakni mahaki nungaibagi horakfamni family gi photo lobasi Namiko di yamna pamjay amasung photo sing asi tungda mikup mayam se ningsingnaba photo album da afam chana chana thame adubu nungaina ingna chikna leijaramba punsi se pung khara gi tungda pumsai chaira kadorabani 1999 gi November gi tang 3 gi nungden gi pung ani makhai muk tarame makoina leiriba apartment sigi
mapu nupi si hairiba building simaktada lei amadi bharada leiba family kaya amaga marup mapang oi yumbu nupi sina pung ani makhai muktaba swaida mol hei hairiba haisi mioi kaya amada pirame mahakna haisi apikpa khaw macha amada fazana pek tawraga apartment sing asigi thong amadagi thong amada chalaga mathang pirame ahanbada yumbu nupi sina third floor da chatuna wari wata ngahak tawraga hai ase piramaga namikogi family na leiriba second floor se tamna laklami mafam sigi flat unit number si 201 ni mathol ahum leiba floor sida punna unit taruk leibagi manung sida 201 sisu unit amakhakni amasung floor amada unit ani lei mahakna takaba family gi door sida yorapka matamda mahausaga manadaba mawang amakhak thengnarami 201 unit ki thongsi fazana lolamde kitang hangduna leirami manungda TV thaga leiba amadi angang nupa machasigi konjelsi yumbu nupi sina mapandagi taba fanglami namiko yum manungda lei haina khanduna mahakna kaurami aduga ngaihak ngaiduna leirami adubu thokpadi thoroklamde ngaihak ngaiduna leiraba matung kana amata laktabaduda namiko si busy oiramba yai khanduna yumbu nupi sina hai yawa bek machasi thongi puna sida satrikanda yanduna thamnaba tawrami hai asi hek yanchinbaga haigi arumba asina thongsi masa mathanta launa hangdok cherami yum manungi phibamsi pot chai koisai chaiduna leiba mali masugi matung mahakna angang babachugi dakpham kaya ama piklambadagi chauna tabadu urame mahaki thamogi mihulsi kanna songlami living room amadi hall gi maraksida mamai makhada lukthaduna targa leiribasi namiko oirami igi drop mayam sina namiko gi manakta yumbu nupisi orakhibani pakhatladuna yumbu nupisi yamna thuna mamai leiduna mahaki apartment tamna 119 da call tawnaba chelaklami emergency team lambi da laklami mahakna namiko gi mapuroiba saturuda su thokliba thodok asigi matangda call tawduna hai khibana maram oiraga mapuroiba su yumda lakpagi lambi da leirami paramedic ki team si mafam sida yoraktuna makhoina hotnaba yaba makai hotnarami adubu makhoina yorokliga matamsi thengmanba haibada oirami namiko bu kanbangam lamde thodok thokfam sida namiko siri haina lauthoklammi hairiba matamsida chahi ani khak suriba machanupa kohedi mahaki awangba chauki sida tumina living room sida phamduna lei sanapot ama paiduna lei kohei kaplamde yum manungda thokleba thodok amade mahaki mamana i marakta taduna leibasi mahakna karisu khangdaba amakhak malami matung tarakpada thodok asibu ahanba thengnakiba miyoy asina yum manung sida TV se adum thaduna lei amadi TV da it's okay to laugh hairiba so sini thariba si aduga masigi ona taina badana yamna tamthiba thodok amakhakni yum manungda thoktuna leiribasi achikpa asida nokpagi ikona ninduna leiriba phibamsi ahanba thengnakiba miyoy sing asina sukau kauba ngamnaroidaba wafam amakhakni thodok thokfamda police yamna thuna yoroktuna apartment loinamaksi lok tawduna investigation tawba hawrami namiko si masagi chahi kunchagari thoi suba khakta ngairi mahaksi siba matamda jin selami mafi marol sida kari amata soklamdabagi mong amasu malami adubu yamna thoba posak amana mahaki ngaksida len khirami floor amadi wall si e amasung fingerprint ngakta ngairami thodok asi nagoya gi yamna kiningai oina solve toba ngamdaba thodok amakhak oiraklami ngasi sumiyoy kayamana nagoya nisi ward housewife case hairaga thodok asibu khangnari apartment asinasu masagi oiba tongan bawari amakhak sulijarami mayamna uribasi takabagi apartment gi map amakhakni apartment asigi sangphamsi khitang khurap tawraga yamna sangba lambi amakhakni thongsi gi manak sida leiriba vacuum cleaner se uraga kanagumba amana apartment sida lakpa matam sida namiko si room sengduna leibagi mong amakhak mali hallway sigi yet thangbada bathroom lei aduga oi thangba sidana kitchen amadi living room lei amuba machugi ugi cabinet amana TV si yalaga thami masina living room dagi kitchen chatfam si khara makhaidi block tawduna angang macha amakhak chatpa yabagi lambi khaktani leiribasi hallway sigi loishalakpada bedroom lei police na namiko si sina phagu matamda sangpham sidagi meter ahum lapna fangi haksangi makha thangba saruk sina hallway da lei mathak thangba saruk sina living room da lei aduga makok si yetlom da olami mahakna upliba anop sina manak sida taduna lei oi thangba khutsi khutum ta silaga taduna lei namiko sweatshirt amaga blue jeans amaga setli firol sing asida
ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯁꯤꯗꯤ ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯊꯤꯅ ꯁꯣꯛꯈꯤꯕꯒꯤ injury kaya ama leiba palli ngaksamda hanjan thangna thinkibana i mayam ama thokirami namiko na mangonda attack tawuklibasi ngakthoknaba hotna ki haibagi asokpasu makut animaktagi fanglami laibaki oi thangba sarukta pomliba asidagi namiko da mamaida su thajan ki haibasi khanglami forensic examination tawrba matungda namiko si sina fangdrikan pung ani ahum gi mamangda siramba yai haina panarami police na namiko da thokriba thodoksi kamaina thoki haibagi matangda matang sagatpa haurami namiko si ahanbada bathroom sida attack tawrba matungda kuladuna hallway sida laklaga living room tamna laktuna chahi ani suraba kitchen da leiriba mahaki machanu pabu ngakthoknaba hotna khiba malami yamna wakhibagi sign kaya amasu mafam kaya da tarami furniture amasung yumgi pochai kaya ama koi chai duna lei adubu pot amata pukhibagi mamidi tade thaudoksi pot chai lut to khotpagi malamde tariba isina amuk tongan bawari amakhak liri apartment sigi sangak from floor mathak bathroom gi sink apartment gi stair da tariba isi normal ama yoi oide matung tarakpada ising si namiko gini natte haiba khanglame namiko bu attack tawba lakpa miyoy asigi asokpadagi thorakhiba ini attack tawniba miyoy sina thorakliba isi samthoknaba bathroom da hotna ki adabu idi lepa laitana thoraklame masugi matungda changakpham lambi sida thongdagi mapanda kana lei haiba yenglame masugi matung apartment sidagi chen khirame miyoy asina chen khibada stair da isi tahobani thamlamliba igi evidence sida yumpham oiraga forensic expert na attack tawromliba miyoy sisu yamna thina soklamgani hairami singligumba kakhiba oibana ise laptop oigani hainasu makha tarami maram asina police na tracking dog puroklami huisina apartment sidagi hawraga apipa lambi amada sum chatlami masugi matung thodok thokliba mafam sidagi chawakna meter chawnga lapna leiba sorokki wangmada leiba park ta chatli masugi matung dagidi attacker si khangmang khirami investigator na masugi matung public place ta leiba toti amagi manaktagi e fanglami mafam sida mahakna asokpasi chamthoktuna e thokpasi hanthanduna miyamgi mityengdagi mangkhirami e thokpasi hanthanba taragasu miyoi ama e thokna meter kaya ama chatpa haibasi uhawba midi soidana yawramgani haina police na khalame namiko sibagi matamsiga compare tawduna miyoi asina chatkhiba lambi sidagi police na maru oiba clue khara di soidana fangani haina khalame fangliba igi dna sidagi namiko halamliba miyoi si nupini haiba khanglami aduga blood group na b oirami hairiba e makhalsi Japanese population gi 20% mukta hairiba blood group se fangi living room gi table dagi police na thakthokraba lactobacillus drink ki cartul ama fanglami straw torga thakpanate maton sida yana chiklaga thakpa oirami changlak famgi hallway sida mahi khara su fanglami tangkhai muk chakraba orange amadi instant noodle su table dagi fanglami instant noodle gi brand si family sina kaidonung da chakhiba leite drink cartu gi serial number track tobada Aichi prefecture da sabani haba khanglami adubu potsak asi nisimi khawada khak yonmani mafam si thodok thokliba mafam sidagi chawrakna kilometer 30 muk lapami takabana hairiba drink si mahakna ayukta yum thadoktuna tholapka matam sida laihode herami police na mi halamlibi nupi asina purakpo oiramgani haina chingnarami adubu khongul linaba hotnabada yamna aruba amkhakti oirami apartment changak from sida igi khongul mayam ama thaba sina mi halamlibi nupi asina mafam se thadok tringai ngahek leptuna yengduna lei haiba taklami mi halamlibi nupi si 24 size ki hill stongi haiba khanglami hairiba product si South Korea da yamna marang kaina puthoi hairiba khongup si sok lising amaga chamapan maudramapan faudadi chawakna khongup pier lising tret muk Northern Kanto amasung Kuyusugi supermarket amadi departmental store kayada shift tharoklami fangliba evidence sing asidagi thodok asida chenariba miyoisi carton box ki drink asibu yonba lakpi salesman oiramgadra haina khalami pot yonthok yonsingi matamda namiko ga wari watai tawbada yanadaba amadagi namiko ba miyoy asina hatlamba oiramba yai laurami numitsida asengba kai thodok thoki khangnaba police na amuk hanna timeline amakhak semgatnaba hotnarami namiko gi mapuroiba satoru na haimadudi numitse weekend oizaragasu mahakti office ta thabak suduna lei numitse namiko mahaki breakfast semnaba nganna hawgali
Chahi ani suraba machanupa kohesi masa nungairamde. Breakfast tawrikan namikona mahakna wairuba liriksing library da thamlaro matung machanupa bu angangi doctor da pugani hairami. Namiko gi mapuroibasi pung mapan tarakpa swaida yumdagi thabak chatnaba thoraklami. Satoru Takabagi kaliksing na mahaksi whole morning office ta lai haina confirm torami. Fangliba isidagi attacker sinupi ni khangbana maram oiraga police na mapuroibadadi thodoksigii matangda chingnarude. Satoru amasung namiko gi yumban punsisi kamaina tawbazano police ki matung inadi makhoi anisi nungsinana laiminai hairami amana amada machin thide aronba amata tawnade. Police na apartment gi thong sidagi delivery gi notice amasu fanglami. Delivery man si police na wahang tawrami. Delivery guy sina ayuki pung mapan makhaida yum gi thong sida nok tawrami adubu yum manungdagi response amata laklamde. Maram asina delivery tawba laklami haiba khangnaba notice ama thamamaga chatkirami. Namiko si local gi mama oibisingi group sidasu yamna active oirami. Maram asina police na makoi mayam gi manakta chatuna wari watai su tawrami. Building sigi third floor da laibi nupi si group sigi member oirami amasung namiko gasu yamna close oibana police na nupi sisu wahang pohang tawrami. Mahaki matung ina magi nupagi car si wai gi haiduna namiko na pung mapan muktaba swaida call tawri hairami. Matam sida namiko gi car si yaramde car semnaba mahaksi kanagumba amagi darkar oirami adubu nupi sina car wahenbagi matang si yaramde. Ayuki pung 30 minute kunda nupi sina namiko gi landline sida call tawrami. Amuksu pung 30 minute nifudasu call tawi adubu namiko na call se paikhalaklamde. Police na angangi doctor gi record check tawrami. Namiko na pung 13 minute taragi appointment lawraga lairami. Yumno na banupa amana parking da mahaki car se semduna lairingaida namiko amadi machanupa kohi pung 13 minute nifuda yumda halakpu uya hairami. Nupa sagi matung ina namiko gi maithongi expression si normal ni adubu atopa numitsinda mangonda hai halo tawba asimadi tawruklamde hairami. Masigi matung car sembasi loisalaga mahak sumagi mathauda mai onsale. Masigi matungda namiko di amuk hanna ukidre hairami. Nungdin gi pung baro amadi amagi maraksida namiko gi apartment dagi yamna hauba makol tai haina mafam sigi residence sing na hairami. Masigi matung stair da miyoi amasu chen ki hairami. Nungdin gi pung baro makhai dagina ani fawgi maraksida third floor gi yumno na basina namiko da hallaga ahumlak call tawrami. Handaksu call se ama fawa pakhalaklamde. Police na namiko si ayuki pung 13 minute nifudagina nungdin gi pung baro makhai gi maraksida hatpa oiramgani haina lawrami. Satoru Takabana police ta makhoi gi yamna angang oiriba machanupa ama leibana namiko si yumda laiba matamda yamna checksina leijai hairami. Kanagumba amana thong thilarabasu kanano haibasi hana check tawraga thong hangi hairami. Sales person gumba laklagadi thong hangdana adum halanki hai. Namiko amasung mahaki mapuroibasi yumno nabasingasu yamna friendly oirami. Makhoi gi yeknaba kanasu leite. Adum oinamak thodoksigii culprit si nupi oibana police na asiba asibu ahanba thengnarakhibi yumbu nupi sida mityeng thamlami. Adubu yumbu nupi sigi khutta asokpa amata leiramde. Investigation asida mahakna full cooperate tawrami. Family siga nuainadabasu amata leiramde. Police na yumbu nupi sisu thodoksida mari leinade haina lawrami. Police na amuk Satoru gi ex wife da mityeng thamlami. Mahakna namiko da mahaki yum asibu thugai haiduna nuaitaba leiramgadra. Nupi sisu investigation asida police ta full cooperate tawrami. Mahaki blood group na O oirami. Thodok thokpa numitida Satoru gi ex wife si mafam sidagi kilometer chani lapna leiba mafam Sijauko prefecture da leirami. Maram asina mahaksu police ki suspect list dagi lawthoklami. Mathangi suspect sina third floor da leibi nupi se amung oirami. DNA test tawbada culprit siga match oiramde. Imung manungda nuainadaba su leitaba suspect su amata fangdaba sida police na namiko gi apartment dagi park yauna chen khibagi lammi sida amuk mityeng thamlami. Witness ama thoklami miyo asira Chahi ni fugi maya oigadaw nupi ama nungdin gi pung 12 minute taraga manga da ukhi hairami. Nupi se yamna thuna chatli makhutsu i tairaba fina fazana yatlami aduga nupi sigi samsi yamna su fresh oi hairami. Tap manaba nupi si miyo amanasu minute manga gi matungda ui hairami. Police na mafam sigi akoiba se thiba humbagi thabak chatharami adubu makutta injury oiba nupi amata thengnaramde. Masigi matungdagidi anabo witness amata thoklamde. Thodok thokfam sigi fibam amasung witness na hairakhiba sing asigi matung inna
masagi chahi ni fudagina yankhai manga oigadabi nupi Korea da yamna marang kaina puthokpa high heels tongbi blood group B oibi wangbana centimeter chamaga humpu oigadabi amagi saktam amakhak yeklami adabu investigation asida ayat palaktanaba public tadi picture asi thadoklamde building sigi akoibada leiriba miyam da picture asi utlami adabu kana amatana nupi si masak khanglamde chahi ani leiraga 2021 da matam sida kohi gi chahi mari surami mahakna mapada culprit asi convenience store gi antini hairami satoruna wafamsi kudakta police ta hairami police na manak nakpada leiba convenience store sing check taromi adabu store masing yamba kohi gi wafamsida thajabasu hek yadabana police na kari amata phangmangam lamde mataw asumna solve to bangamdaba thodok ama oina leikhirami matung tarakpa chahi singdasu police na investigate to budilep lamde lead khara fanglami case gi progress su yamna taplami amadi theory kaya amasu thoroklami Japan da online da mioi kaya amana namiko halamlibi culprit asi kana oiramgadagi haina discuss tawga leirami culprit nupi asi chawakna kilometer amadi makutta e thoktuna satki habasu khanglami mataw karamna mahakna nungdin gi matam sida kilometer ama sangna kana amatana mahak si kari nuwaitaba leige haina approach tawraktana satki nuwaibasini mangondagi tarakliba e si lambida taribani miyamna su uribani adabu kana amatana kari su tawkide ahanda witness sina nupi sigi khutagi thorakliba e si uraga mahak oina pakhatli hairami e gi khongul si uraga culprit nupi sina mafam si yamna fazana khangbagi mong amakhak malami thawdok asi plan tawraga tawkhiba oibazala nupi sina masak lotnabasu hotnakide ayinga matam sida jacket su litte mamai si lotnaba mask amadi sunglass su sinade globe kumasu upte culprit asina ngayaki oiba mahaki wakal da phawkiba wakal lon da yumpham oiraga crime se tawkhiba oibazala thawdok asi mi ayambagi suti laiba numit thangju numit tani tawkribasi adubu nami kogi wapurebadi thangju numit su thabak sui wafam asi suspect asina mangjawna khangbazala nami kogi wapurebana thawdok asi yamna lumna mahaki thamoina lawrami thawdok thokhraba matung satoru mahaki parents ka lairami adubu mahaki loinabi hatkiba apartment sigi rent thiraga adum free da thamlami haukiba chahi kaya ama thawdok thokpa numit sigi fiamsi kari amato hongdana thamnabagi damak 20 million yen haibadi india gi paisa da chawrakna crore amaga lupa lakh tara taret khara hena mapuroibana apartment asigi rent oina thirami apartment manung sida changbasidi thaina gi wafam sing loina ningsing hali kohegi sanapot floor mathakta taaduna lei namiko si thongba thakpa yamna pamjai maram asina mahakna leikhiba thongna thaknabagi lairik mayam si mafam chana chana leiri crime sigi khongul igi dakfam dene mayam si preserve tawrga loina thami mayam si uraga namiko hatkibagi justice fangdribasi yamna kuiri haibasi ningsing hali chahi khudingi satoru amasung machanupana namiko gi information yawba advertisement kaya ama yenthokhlami makhoina kanagumba ama thawdoksigi matangda information kharaga loinana soidana lakani haibagi asa amakhak tawrami masagi matung ikhang khanghaudana chahi 16 ki matungda 2025 ki october gi tang 38 irai numit sida IG prefecture police na mioi ama fare haina lauthorokpa asina Japan masa pumbasi sok ohelami masagi chahi 38 surabi mamingna Kumiko Yasupukusi masagi chahi 39 surabi namiko takababu hatli haibagi maralda suspect amu oina custody da puraklami Yasupukusi namiko gi mapuroibagi high school da class manarakpi nupi amakhakni satoru su suspect ama fare tabada reporter mayam da paw asina mahakpu sok chanali hairami police na mangonda numit sigi haibadi 31st October gi nungdin da call toroktuna mahaki loina bigi case ka mari leinana mioi ama farani haina khangalaklami mahakna kaidawnungda nupi asina mahaki loina bi hatkani haiba wakhalda khankiba leite amade mahakna karigi nami kobu hatlino haibagi maramsu khangde hairami aina thajai madudi mahakna soidana achumba miyam mangda hairakani haibasi makhatana satoruna mahak amade Yasupukusi high school gi matamda tennis group su amatani hairame IG prefecture police ki first investigative division gi makokna investigation asi kayamu yamna lupi habasi explain tawrami crime scene asi chahi 16 preserve tawrga thamki reports ki matung ina Yasupukusi Thursday numita mathanta police station chalami numitse October gi tang 13 ni mahak si kayarak hanna wahang pahang tawro matungda masa mathanta surrender tawjarakhibani ahan badadi DNA test tawbasi mahak na yaramde adabu matung tabadadi ayaba piraklami
wahang pahongi matamda namiko mahakna hatkibani habasi yajarami crime sindagi fangkiba DNA siga Yasufuku gi DNA ga match oirami police na suspect ki yekhiba picture si public ta 2015 amadi 2020 da utlami haukiba chahi kaya sida police na mioi lising manga henbagi wahang pawhang tawrami amadi case asigi matangda thijanaba police lak ama henna sinarami 2024 fawbada police na namiko amadi mahaki mapuroibaga khangna chanaba mioi cha khara da oina thijanbagi thabaksi handharaklami Yasufuku si suspect ki top list ta thamlami amasung August 2025 ta mahakpu police na kayarak wahang pahong tawrami mamai thangda chahi kuntaruk ki matungda justice phangnabagi lambi romda changsilakpa hawrami suspect nupi Yasufuku si Satoru gi classmate ni amasung tennis group su pulibani nupi sina Satoru bu nungsijaba pamjabasi letter amasung chocolate piduna phongdok lami adubu Satoru nadi mahaki proposal si yaramde high school loiraba matungda su nongma Yasufuku Satoru gi university da laktuna mangonde approach tawraga coffee shop amada wari watai tobada Yasufuku si kaplami masigi matungda su Satoru na university campus ta tennis sanabasi Yasufuku na laktuna adum yanglami namiko gi mihat asi thokadaba thamanga gi mamangda makhoi ani si high school gi reunion da face to face amuk thengnarami wari watai tobada Satoru na Yasufuku da mahaksi luhongle angang amasu leire hairami Yasufuku su mayum makai pale hairai haina Satoru na hairami high school reunion da thengnaba sidagi Yasufuku gi wakhalda kalakpa amakhak sagatuna mi hatpagi thaudoksi thokhalakkhibani Satoru na hojiksu mahaki nupi namiko bu hatpagi motive wakhalna sagatpa ngamde hairami namiko kanaga su nungainadaba leite mahakna kanabusu harassment tokhiba leite kaidobagi mahaki nupi mi amana target tawdorino habasi mahaksu confirm khangde hairami namiko ga Yasufuku ga pau phawna khibasu leite thodok thokpa matamduda suspect nupi si crime scene sidagi kilometer 30 muk chalaga lei mahaksu magi nupa amadi machaga leiribani sahi taragi mamangda family si atopa mafam amada amuk shift tawkhirami yumno nabasingna culprit nupi si atopa ordinary person amakhakni hairami wahang pahongi matamda Yasufuku na mangonda siriba maral si yajarami haukiba sahi kuntaruk si mahak wakhal charang naraga mahak si police na phaba ngamgadra haibagi chingnaba asiga hingduna lakhibani hairami mahak na hairami madudi agi family da kudong thiba awaba piba pamde ai busu police na phaba pamde victim da lanjare haina mahak na hairami sahi kuntaru ki matungda nupi sina masa mathanta police ta surrender tawpagi tongana maram amakhak sulai ikui kuidrikan mamangda case asibu thijeliba investigator kanguda yamna thawna phaba naha oiriba case asibu solve tawda yade khanba nupa amakhak yaurami mahakna firep amakhak lawrami madudi thawdok asigi clue macha achoba loinamak achumba fangdri fawba thijangani hairiba detective asi case asida April da assign tobani Satoru ga detective asiga thengnaba matamda culprit se soidana fagani haina wasaklami police na Satoru gi yumsi search tawrami new year gi card na chingba kaya sulokhalami detective team na thiba yaba thirami thaina gi school taminarakpa alumni list ta yawba tennis club ta su chalami police ki pressure sida Yasufuku si khang bangamdabadagi masa mathanta surrender tawrokpagi mawang amakhak malami asi makha tabade trial tawraga mahakna karamba charak fangani habasi khanglani namiko mihat ki justice se fangi haina lobudi yare thawjok thokpa matamda chahi ani khak suriba hojikna pakhang farba ko hena mama gi justice fangan bangamlibasi mapana mamabu thamoi sina nungsiba amade mapana kaidownungda thawdoksigi matangda justice fangdi fawbadi halaroi haina khankiba asina ngambani hairami matang sida ngasigi wari se osinjarage thank you everyone